ngasi su puduna laksari matam matamgi paudam voice of peoples na lanthok saba juguma thoram asida ngasi aikoi gi thoram asigi guest on election biriba Rambow Lourembam bu ahana maktada matam matamgi paudam the voice of peoples na taram na observe ga loina na ikai akumna bu chari aina so miyam bu ko thuna ikai kumna chari. Okay, thank you Rambow akoi matam matamgi paudam the voice of the peoples haiba thoram asida saru yabi bi damakta yamna thagat chari loina na han boy na hawdorpa wahang si Rambow da thamjaning basi Rambow si kari laikai dagi no aduga matau karam na Bangalore Manipur Students Association haiba asigumba Students Association na sida yawrokhibuno haibigi matang da kajitang tambiyo yam nungaije yambagi pakum asi khumjegi mangwinana matam matamgi paudam voice of people na bamsabu nungsibiba amadi sak khangiduna asigumna ba job opportunity ma pibiba gidama bamsagi mahut chinduna aigi maikaidagi thagat phongtok seri asiga loina na ai samak langkabal kunja mai lekai dagini aina after 12 plus ki matungda graduation tawna bagi dama ai Bangalore da laksakhi bani aina Bangalore da study tawringai matamda bamsana satra singi oiba event kaya thabak thorum kaya paikhat pirakpa aduga bamsana kagi Bangalore da leriba satri sing sigi mama mapa sangna responsibility lobiba asigumlaba thawong kaya asida aina saruk yazawraba matungda amadi khangjauraba matungda aisu makoigumna responsible oiba satra ama oige haida ai bamsada 2019 da ai join tawjarakhibani ai member amo oina matamaduda ai join tawjai adugi matung handaki sahi 2020 asida ai general secretary ki post asida ai election matamda miyamna nungsibiduna aibu thau puhan bimba amadi hauji mak miyam seba tawjai. Okay, yam nungaijai toigi Rambow Lourembam si Bangalore Manipur Students Association haiba Students Association asigi General Secretary ama oina su thawbubiri bani mahagasi ado Rambow makha tarako question si aina hangjaning si Rambow Bangalore Manipur Students Association asi karama matamdagi hawrokhibano loina na Bangalore Manipur Students Association ki matang da haitare na ko masi kamaina hawrokhibano kamain tawgono pagi history haibitare ko asigi matang da kada wafam khadang thambi Bangalore Manipur Student Association asi 1986 ki matamda kai hawdopirak pani aduga association asi bu hawdorpa matamda maruoiba miyoi ahumna association asi bu sembirakpani amadi makoigi koigi thausilna hojik pauba aikoina follow tawjibani maruoiba miyoi ahumadadi akoigi founding president oina thaubu biramba Mr. Lalit from Kaksing aduga founding general secretary oina thaubu biramba M Chandra from Kakwa aduga Thangzam Marun Marksu Yamna Maruiba Misakamani Bamsagi Marksu Kogi Finance Secretary da Magna Thopu Birami Makoy Humna Bamsa Sipu form to Biramani aduga Bamsagi Oiba Chana Kalon Kayasi Mukun Sembirambani Bamsagi Oiba Samba Wari Ama Hizeragati Karamna form to Hike Haibasi Kogi Mio Humasina 1996 ki Mamangda Kogi Bangalore da leriba Manipuri singna awana tarakpa matamda akoigi makoibu mateng pangpinaba makoigi awabatu saruk yabinaba organization sing form tawramdaba na maram oiraga makoi matam aduda haitare makoi si government ki side tagi midyeng jangbiraga su yamna tappa haiba tare akoigi makoida pangiba mateng adu makoida effective oidaba asigumba kaya asi miyoi humasina ubiraba matungda organization asi form tawbikhibani 1986 ki matam asida adugi matungda matam adudagi hawraga hojik phawbada Bangalore da leiriba satra satri singna awana tarpa matamda bamsana responsibility lauduna wa asram yatuna lakseri duga hojik su ikoina koigi thakhuba koigi live oikraba ding member sing adugi koigi thorom kya koina matung injury amadi tungdasu asumna tuma bamsagi oiba koigi pandamasi tuma bekini okay yang nuaije Rambow makha tarakpa wahangsi hangjaning basi aina Rambow da Bangalore da hojik se haidi hojik nataba ko Bangalore da punna hojik leiriba yumna thongna da pa da bidai tare ko punna Bangalore da students oina kayamuk leige
aduga loina na hai tare hauji ki situation sida Bangalore da kaya muk lei hori bage aduga Manipur da kaya muk thokra bage hai bagi chorakpa data le ga de haktan thambi. Thank you. Akoigi Bangalore da akoida lejaba tata gi matungina 5,000 above student lay aduga hauji Bangalore da stranded oiduna COVID-19 bu akoi thengnari basi more than 2,000 students hauji Bangalore da lay aduga akoigi government ki meeting gi akoigi moi thausil gi matungina special train thabirakuna akoigi around akoigi 3,000 above ki akoigi students sing di magi bayumda home quarantine tawba amadi community quarantine sing da akoi husik lay. Okay. Yam noise mathang si aina hangjani mo hang si Bangalore Manipur Students Association na hek haurak pa hai tare hek haurak pa dai ngasi fawbagi journey si da hai tare ngasai Bangalore Manipur Students Association sin hek haurak pa dai ngasi fawbagi journey si thengna ki ba awaba nungai ba leidena ko challenges myam ama kitang thambi ba yabra. Akoi Bangalore Manipur Student Association na akoi thengnarakhiba awa nungai haijaragadi hoi akoi association asina matam matamgi oina akoi Bangalore da event kaya ma pangthui masi akoi gi maroi ba pandam haijaragadi Bangalore da lei ba Manipuri singda akoi gi tasengna Manipur da leitre haibagi akoi gi makoi da akoi nungai taba phawhon da haiba tare Manipur da pangthoiba maroi ba event sing adu akoina Bangalore da pangthok sebani akoi samna haijarabada akoigi ningol jakauba yamna maroi ba event amani adudagi akoigi yauksangi thabal pakhang sabi singi oiba adugumba yamna haibadi entertainment program oina leiba yamna luna launajaba siguma program sing asisu akoi Bangalore da dum pangthok se aduga chhatra singi oiba akoigi awareness program singsu matam chana pangthok se adu asigumba event sing asi pangthokpana Bangalore da leiba chhatra sing gi thamoi da haiba tare akoigi Manipur da leite haibagi nungai taba pen taba sing adu phawhon danabani haibasi ai masi thamjage aduga akoida asigumba thabak sing asi taunaba honarappa matamda akoi matam gi oiba awan nungai kaya amadi thengnajai se hantak tasu khara thabiyo haidi nungai awa yamna wagiba haidi masi kari program ama sinna bhonaba matamda maduda thengnagiba awaba aduga program ama sinna bhonaba awaba marakta nungai ba mayam ama su haidi adugumbagi leiraka dikitan thambi. Okay, aikoina program ama sinna bhonarappa matamda aikoigi bamsada yauriba akoigi secretary sing asisu makoisu satra ngato oiba aduna aikoi Manipur da akoigi program ama sinba haibasina aidi isagi iramnina yam hena aruba ama makti oide tawbadabu migi maramda aikoina program ama sinna bhonarappada aikoi meeting kayara khanna kauna daba yade adugi sumatakta aikoigi program adubu conduct tawna akoigi fund akoi adu aikoina donation chatpa adudagi miyamda aikoina program asi tawdori haibagi aikoina miyamda khanhanba asigumba akoigi challenges kaya amadi akoi bamsada thengnajai akoi chhatra sing oibanina meeting da akoigi toina saruk yaba ngamnadaba haibadi magi college sanaba aduduga magi study gi oiba exam gi oiba matam kaya schedule se phangjannarak haiba tare asigumba kaya asina akoina tawge khanba khanjabaga akoina khudakta haiba tare akoina hayeng tawge khanba taragasu adum masen taba hai tare hangsit masen oina program se adum taba asigumba challenges mayam ma thengnajai adudagi aikoisu satra oibadina local area da lei ba miyoi singna aikoina tawropa thabak thorom singda akoina yengsilakpa adugumba kaya aduba akoina face tawbinaba aikoigi Bangalore settle tawduna leiba ithak thongba iyamba sing adugi akoigi ikurai ton singda akoina mu request tawjaba asigumba kaya akoigi challenges kaya amadi lei adubu akoina program asi sinjakraba matungda de adum kauthok haiba tare handak tasu ai vai duna adu loi tare ba program sin to loira kanda awaba mayam da thenaro matungna program de sin loira kanda mayam da harau tayam madugi potuna nungai ba haibisi madi oirem ko. Yes. Akoina wazari badu miyamna pen gi badu ne akoina pamjabase akoigi bamsagi taitagi pamjabase handak tasu akoi handak sahi gi so akoina sin akoigi program kaya sin na akoi plan jasaki akoi Christmas sin na akoi hai chin na akoi program tawsaki adagi akoigi yaksang thabal chongna ba akoi program kaya ama tawse adugu laibak thi ba ba tare akoi handak gi di COVID-19 gi pandemic oiba
ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯔꯆꯀꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯋꯤꯛꯇ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯔꯕ ꯇꯧꯖꯩ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤꯕ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯠꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕꯗꯕꯨ ꯃꯁꯤꯅ ꯑꯆꯧꯕ ꯆꯦꯂꯦꯟꯖꯦꯁ ꯑꯃꯗꯤ ꯑꯣꯏꯈꯤ ꯑꯗꯨꯒ fulfill ꯑꯩꯈꯣꯏꯅ ꯑꯣꯏꯗ꯭ꯔꯦꯕ yes ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯝꯁꯥꯒꯤ ꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯍꯧꯗꯕ ꯇꯥꯔꯒꯁꯨ ꯁ꯭ꯇꯥꯟꯗꯔꯗ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯤꯕ ꯀꯌꯥꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯖꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯄꯥꯡꯕꯒꯤ ꯁꯛꯁꯦꯁ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ Okay, yam nungaijay, yam nungai wari ni hai tare ko jani se. Awaba su thenaba, duga nungai bu su mu thenaba, awaba mayam si waro raga mayam pullaga haktang chami naba, dige nokmi naba duna madu gi nungai bu su nungai ba bakhala mani hai ko. Ado wari su nungai rambo makha tar ko ham se in ham jani se. Hojik COVID-19 na maram oiduna lockdown thamgraba matung sida. Bangalore da kai hai ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯗꯩꯁꯤꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯤꯕ ꯑꯃꯗꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯔꯦꯁꯤꯖꯝꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤꯕ ꯁꯨꯒꯨꯝꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯂꯩꯈꯤꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯔꯤꯄꯣꯔꯠꯀꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯄ ꯂꯩꯔꯒꯗꯤ ꯀꯔꯝ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯕꯒꯦ ꯀꯔꯝ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯗ ꯕꯝꯁꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯝꯁꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯤꯅꯦ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯁꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯏꯕ ꯏꯟꯗꯤꯌꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯣꯡꯒꯣꯂꯣꯏꯗ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨꯁꯤ ꯆꯥꯏꯅꯤꯁꯀ ꯃꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕ ꯔꯦꯁꯤꯁ ꯇꯧꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯊꯣꯛꯏ ꯇꯧꯕꯇꯕꯨ ꯍꯟꯗꯛ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯕꯨ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯔꯝꯕꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ 3 ꯍꯦꯟꯅ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯕꯝꯁꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟꯁ ꯋꯦꯗ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯌꯥꯔꯛꯇꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯔꯨꯝꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯑꯗꯒꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯎꯕ ꯃꯇꯝꯗ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 5 ꯂꯣꯀꯦꯜꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯐꯨꯕꯤꯕꯗꯒꯤ ꯃꯈꯣꯏ 4 ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯃꯗꯤ ꯑꯦꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯉꯨꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯕꯝꯁꯥꯅ ꯃꯈꯣꯏ ꯃꯥꯡꯉꯨꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯄꯣꯁꯤꯕꯜ ꯑꯣꯏꯕ ꯋꯦꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯇꯧꯖꯈꯤ ꯑꯃꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯗꯨꯕꯨ ꯇꯔꯥꯝꯅ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯔꯤꯀ꯭ꯋꯦꯁ ꯑꯗꯨ ꯃꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯅ ꯂꯩꯈꯤꯕ ꯃꯈꯣꯏ 4ꯗꯨꯃꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯍꯣꯇꯦꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯁꯤꯡꯗ ꯁꯦꯐ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯇꯧꯖꯈꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯍꯥꯏꯕ Okay, si wahangsiga mari lainana haidu tare ko wahangsiga mari lainana makha chatharak ko in hangin wahangsi akogi Bangalore da Karnataka da sugumba discrimination gi racism gi sugumba thodok thokpagi paw lai bisi haidi kai whole Karnataka da natragana whole Bangalore da masi sumane thokpra natragana specific mafam khara khara da thokpa gi wafam na sugumba gi kano paw lai raga dikita ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯕꯦꯡꯒ꯭ꯂꯣꯔ ꯑꯣꯏꯔꯒꯁꯨ ꯀꯔꯅꯥꯇꯀꯥ ꯑꯣꯏꯔꯒꯁꯨ ꯃꯅꯨꯡ ꯍꯟꯖꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯕ ꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯟꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯕꯤꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯂꯣꯀꯦꯜ ꯄꯤꯄꯜ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯦ ꯑꯗꯨꯗꯨꯒ
problem asi thoktanabsu makoinasu adumak help tawbi haiba sini haibadi problem asi misunderstanding amadagi thokpa taragasu akhoibu India ni haina sakhangbiba local gi people sing akoi South India da leiriba miyoi singnasu akhoibu adumak help tawbi aduga makoinasu akhoibu support tawbiraga akhoibu akoi safe hoina haiba tare makoina adum possible oiba way sing se sembi Okay. Si Rambogi wafam si tajara kanda kari haini viewers in the tamjani wafam si discrimination si thoi wafam kharada specific wafam kharada thoi adugo paktak nana haidi Bangalore ma pulak hekta laiba Manipuri kuding makta loina makta wi wafam dinate tawudabu koi kitang kari hai tare awareness wat mafam singda ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯄꯒꯤ ꯁꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯑꯩꯈꯣꯏ ꯄꯥꯎꯁꯤꯡꯁꯦ ꯇꯥꯕ ꯐꯪꯕꯅꯤ ꯍꯥꯏꯔꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯝꯕꯣ ꯁꯨꯒꯨꯝꯕ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯨꯒꯨꯝꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯄꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯔꯝꯕꯣꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯝꯕꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ awa awana taraba mahiro sing haidi mahiro sing loinana atop sector sing da thabak tawga leiriba miyo sing sida Bangalore Manipur Students Association ni mai kai dei kari mating pang khiba leirake leibage leiragadi makoi sing sida matau karam na mating pang khibage sida mating pang base karam na pang khibage haibagi wafam karam thambi okay ekhoi Bangalore da leiriba ekhoi satra sing aduga ekhoi employee oina su leiriba adudagi ekhoi labor workers sing makhoi da ekhoi angama mating sing afi pangjaki ekhoi marak ama haiba tare COVID-19 ki pandemic asina yamna nauna saphonga ko matam asida ekhoi makhoi bu ekhoi mana yaujariba company sing adudagi makhoi bu lothokirpa asigumba situation kaya asina ekhoi employee sing da achauba problem ama makhoi da face tawjai makhoi na leijariba rent ki ekhoi apartment sing gi rent si thiba ngamjingai gi mathakta mana chajanaba ekhoi food accommodation sing adu hawada leijaba thokjaba matamda makhoi bu discriminate tawbirapagi problem adumak leiki aduga makhoi asigumba haidi leifam su leitaba haiba tare local gi people sing occupy toksan kiba asigumba situation kaya ama thoi makhoi chaningai thaktingai leitabagi problem fawa makhoi akhoi da complaint lakhi satra sing su adu mangai haiba tare makhoi gi family gi member sing na akhoi gi paisa si makhoi da tharaga study tawbo oibana makhoi su lockdown na makhoi gi parents sing su haiba tare ko makhoi gi parents sing na su makhoi da tharakpa paisa gi amount asi akhoi hantharakpa haiba tare haidi income generate se tawfam leinaraktabana maram oiraga ado makhoi na su mama mapa sing na tharaiba akhoi gi amount sing aduna makhoi na sufficient oina season na bagi mafam leijadaba asigumba problem kaya asi adumak thoki adubu mamsa gi maikai dagi tawjakhiba mateng hairagadi akhoi asomna problem thoba miyoi sing asina akhoi da complaint la aba matamda akhoi na makhoi gi problem sing adu pu yamna munna verify tawjaki aduga complaint laktiba miyoi sing asi akhoi phajana verification tawthoba matungda mana akhoi gi darkar wediba mateng sing adu akhoi mateng pangjaki akhoi makhoi na akhoi gi leifam jafam gi mafam leitre akhoi gi owner sing na tangthopirak le hairagana akhoi magi akhoi safe oigadaba mafam sing haiba tare madu akhoi sinjaki aduga makhoi mafam sing duda laiki adudagi food accommodation gi makhoi leifam leitre adudagi leiba fangdre hairagana akhoi na bamsa gi secretary sing na akhoi makhoi da food accommodation sing asi deliver tawjaki aduga employee sing su makhoi su chana thangnabagi akhoi adumak yenthok aduga makhoi na financially support darkar taba amadi akhoi gi secretary sing na yauba ngamdaba haiba tare Bangalore su adumak pa chawbase aduki matik pak chawbanina secretary sing na khoi su ke heba tare government ki agent natabnina khoi sathok sasin tawba matamda challenges mayam ama lei aduguma challenges sina maram oiraga khoi yauba ngamdraba mafam sing dana akhoi magi account da khoi gi bam sa da leijaba fund sing asi na akhoi gi yam da heba tare ko akhoi khara dang khoi transfer tawga khoi mating pangsaki ado akhoi na asumna mating pangkhiba sida akhoi kanagi support nanu haiba taragadi ahanba akhoi thaba si fast phase hogdorpa matamda akhoi gi leijariba secretary sing na magi akhoi pocket money dagi haiba tare contribution tawnaraga thaba si
पाइखꯠꯄ हौरकनी अदुबु Bangalore da amadi Manipur da leibiriba koigi puksel chauraba isili nausing irecha singna ekhoibu nungsibiduna bamsabu thawai hapiduna koigi mamal yamnaba donation kya tawbiraki amadi koigi trust sunburn trust na so ekhoibu nungsibiduna koi donation tawbiraki chengcha ki oiba food accommodation ki oiba lambida aduduga koigi MMAB na su ekhoina waraklaba matam ekhoina handle tawba ngamdraba matam na su makoina su अखोगी MMAB Association asina jo akhoi mateng pangbiraki ado akhoi sigumna miyamgi mateng akhoi pangba ngamjaki basi haijariba akhoi miyoi sing amadi organization sing asigi mateng nani haise okay yam nongaijai sugumba yamna kari haini tangai fadaba sugumba situation condition kharada Bangalore Manipur Students Association na sugumba Matengi damak tangai fadraba miyoi singa mateng panghananabi damakta aikogi association asigi miyoi singi personal pocket tagi pawo paisa puthoklag mateng pangki haiba wafam jitajabada tasenga yamna thamoi senga nungai fauje haitare thagachari amuka hana Bangalore Manipur Students Association bu aikogi Matam Matamgi Paodam ne kaidagi namu makha tarak pasai na hangjaning basi marui na haitare ko marui ba aikogi Bangalore Manipur Students Association ni pandam si karino ko akogi Bangalore Manipur Student Association ki maru odo pandam si karino loinana matung tarakpada Bangalore lairiba mahairoi singi damak kari karamba thorang sing lokhat ka daba lairibage amasung lokhat libage haibasi matang na kitang tambi okay aina ngasai haijariba pakhum singsiga dumakti manare haibadani bamsagi oiba maru oiba pandam haijaragadi ekoi Bangalore da laibiba koigi hausi maki oinadi Bangalore da laibiba koi stranded oiraba miyoi singsi ekoi student association amani tawo maktabu ekoi student khaktang da koi importance bijari maramdi COVID-19 ki pandemic asina koi wahalli basi student khakta da natte aduna akoigi employee oina leibiriba adudagi akoigi employee oidragasu Bangalore da atop magi hiram amagi damakta laknariba stranded ti oiraba miyoi khudimak po ikona mateng pangba ngamnaba honajaba haibasi hojiki oinadi masina akoigi maruoiba pandamni aduga hanadagi so hauna akoigi pandamdi Bangalore da leiriba Manipuri khudimak awana tarpa matamda akoi leiri haiduna lepcheruba amadi awan ngai da sarup ya haibasi akoigi bamsagi oiba maruoiba pandam singni makha tarpa oina akoigi bamsana tawgadaba akoigi thabak thoram sing haijaragadi hojik akoigi Bangalore da satra kaya adudagi employee kaya hojiksu adumak COVID-19 gi asiguma problem si pandemic ki situation asi thokli lepa laitana thokga sina maram oiraga makhoi yumda thopang ngamhongdraba sing asi ekoina karamna government ki through da ekoina request tawra matungda makhoi bi yumda puthoknabagi akoigi possible oiba lambi sing akoi government ta dung wari sanajaraga makoi da pau phaunajaraga makoina lauthokpinabagi damang mijeng changbinabagi damang haijari adu ta sanatana makoi government singna mijeng changaktrigegi akoigi mijeng changaktrigegi mamangda makoi da tholokpa any problem amadi akoigi khudong sadaba singda bamsana adumak sarup yajaduna lakli adumak yakhigani haibasi okay yam nuaijai akoigi Bamsagi secretary na hojik government ki haide lainga ki wafam maka kusalapasi kitang mari lainaba wang amatang hangjage hai tare hojik oiba situation sida Bamsana lainga ki maikai digi kari karma mateng phanghiba leire ado loina na leitraga ni karamba mateng sing hojik ekoi standard oina leiriba mahairoi sing employee sing atai atop sector da lehewiba miyoi sing sigi damakta kari karamba lainga ki maikai digi tawhaningba lainga ki pungning singchaningba kari lainga ta ekoi kai haidare support tawhaningba kari lei har thambi okay tasengna Manipur government na akoigi Bangalore Manipur Student Association da akoigi financially support oina ekoi tawkhiba makti ekoida madumakti leijadri tawadabu ekoi government ki habiyo makata biyo
ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯔꯛꯄꯃꯛꯇꯤ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯇꯧꯖꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯤꯃꯤꯠ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯂꯨꯛ ꯑꯦꯟड ꯀꯣꯔꯅꯔ ꯌꯧꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕꯒꯤ ꯔꯥꯏꯠꯁꯤ ꯒꯚꯔꯟꯃꯦꯟꯠꯇꯗꯤ ꯂꯩ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯤꯃꯤꯠ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯁꯤ ꯆꯠꯊꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯉꯤꯕꯁꯤꯡ ꯑꯁꯤ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯁꯦꯁꯔꯤ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯃ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯄꯤꯄꯜꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯦꯟ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯆꯠꯍꯟꯈꯤꯕ ꯃꯁꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯉꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯂꯤꯚꯔ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯗꯤꯂꯤꯚꯔꯗꯤ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯟꯊꯕ ꯇꯧꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯑꯃ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯄꯤꯕꯤꯔꯛꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯐꯨꯜ ꯁꯄꯣꯔꯠꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯄꯨ ꯑꯩꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯅꯌꯥꯝꯅ ꯇꯧꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯔꯝꯕꯣ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯁꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅꯀꯣ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯌꯨꯝꯗ ꯊꯣꯛꯇꯅ ꯂꯩꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯍꯣꯏꯅꯦ ꯃꯥꯏꯀꯩꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯁꯝꯅ ꯍꯪꯖꯔꯒꯦꯀꯣ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯁꯝꯅ ꯍꯪꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯍꯧꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯝꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯃꯈꯣꯏꯗ ꯇꯉꯥꯏ ꯐꯗꯅ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯔꯒ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯨ ꯇꯥꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯒꯤ ꯔꯦꯁꯤꯖꯝ ꯇꯧꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀோ ꯑꯀꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯦ ꯍꯦꯟꯅ ꯁꯥꯐꯒꯗꯒꯦ ꯀ ꯍꯥꯏꯕꯗꯣ ꯑꯗꯨ ꯔꯝꯕꯣꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯐꯦꯁ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯟꯗꯦꯗꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯇꯧꯍꯟꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯆꯨꯝꯃꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯁꯦ ꯇꯧꯏ ꯑꯗꯣ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯃꯗꯤ ꯑꯦꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯊꯣꯛꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏꯗ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯂꯛꯅꯔꯛꯄꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯅꯦꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯔꯨꯝꯗ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯂꯛꯅꯔꯛꯄꯁꯤꯗꯤ ꯍꯥꯏꯗꯤ ꯄꯣꯁꯤꯕꯜ ꯑꯣꯏꯕ ꯂꯝꯕꯤꯁꯤ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ
ꯃꯈꯣꯏꯅ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯔꯛꯄꯗꯨꯒꯤꯗꯃꯛꯇꯗꯤ ꯕꯝꯁꯥꯁꯨ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯅꯕ ꯂꯩꯖꯔꯤ ꯑꯗꯨꯒ ꯀꯔꯅꯥꯇꯀꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯕꯤꯔꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯑꯦꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯁꯨ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯅ ꯂꯩꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯑꯃꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯨꯝ ꯑꯃꯗꯤ ꯑꯦꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯊꯣꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯦ ꯌꯥꯝꯅ ꯊꯨꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯅ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇ ꯊꯦꯡꯅꯗꯅꯕꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯃꯁꯤ ꯍꯥꯏꯖꯩ Okay, yang nungay yang ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯣ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯁꯦ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯦꯟꯗꯥꯃꯤꯛ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯧꯈꯤꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯂꯩꯔꯒꯗꯤ ꯈꯔ ꯊꯝꯕꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ Okay. ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯈꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯉꯁꯥꯏꯗꯒꯤꯁꯨ ꯍꯥꯏꯕꯗ ꯑꯗꯨꯃꯛꯇꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯆꯤꯊꯅꯥꯟꯅꯕ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯂꯣꯛꯗꯥꯎꯟꯁꯤ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯟꯗꯔꯗꯁꯤꯡꯁꯦ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯦꯅꯤꯛ ꯑꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯍꯦꯜꯞꯂꯦꯁ ꯑꯣꯏꯔꯦ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯄꯥꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯪꯅꯈꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯌꯥꯝꯅ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯇꯦꯡꯕꯥꯡꯒꯤ ꯊꯧꯁꯤꯜ ꯀꯩꯀꯥ ꯑꯁꯤ ꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯌꯥꯝꯅ ꯂꯣꯛꯗꯥꯎꯟꯁꯤ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯌꯥꯝꯅ ꯊꯨꯅ ꯕꯝꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯁ ꯇꯧꯖꯈꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯡ ꯑꯗꯨꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯦꯅꯤꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯍꯪꯉꯛꯄ ꯍꯦꯜꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯂꯩꯔꯤꯕ 24 ꯑꯋꯥꯔꯁꯤꯗ ꯃꯦꯛꯁꯤꯃꯝ ꯑꯋꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 15 to 16 ꯑꯋꯥꯔꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯧꯔꯤꯉꯩ ꯄꯦꯟꯗꯦꯃꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯦꯅꯤꯛ ꯑꯣꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯈꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯅꯕ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯎꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯤꯡꯁꯤꯟꯖꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯐꯨꯗ ꯀꯃꯣꯗꯤꯇꯤꯁꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯐꯨꯗ ꯀꯃꯣꯗꯤꯇꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯟꯁꯤꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯆꯔꯒ ꯃꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯦꯜꯂꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯅꯣꯏ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯤꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯌꯦꯟꯕ ꯇꯥꯔꯒꯁꯨ ꯀꯣꯚꯤꯗ-19ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯜꯂꯤꯕ ꯃꯐꯝꯁꯦ ꯌꯧꯔꯛꯄ ꯉꯝꯗꯕꯒꯤ ꯁꯤꯆꯨꯑꯦꯁꯟꯁꯦ ꯂꯩꯕ ꯍꯥꯏꯕꯗꯤ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯇꯧꯔꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯗꯣ ꯑꯩꯈꯣꯏ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯐꯥꯎꯕ ꯑꯩꯈꯣꯏ ꯗꯤꯂꯤꯚꯔ ꯇꯧꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯈꯟꯖꯩ Okay, yang nungayjay ꯌꯥꯝ ꯐꯖ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯕꯤꯔꯤꯀꯣ ꯔꯝꯕꯣꯀꯣ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯝꯁꯥꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯝꯕꯣꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯕꯤꯔꯤꯀꯣ ꯑꯇꯣꯞꯄ ꯊꯧ ꯄꯨꯔꯤꯕꯁꯤꯡꯒꯤ ꯃꯤꯡ ꯈꯔ ꯄꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯀꯅꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤ ꯀꯅꯥꯅ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤ Okay, thank you. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯗꯒꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯈꯦꯜꯂꯝꯕꯝ ꯁꯤꯕꯔꯥꯖ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ
ꯋꯥꯔꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯉꯝꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯀꯌꯥꯕꯨ ꯌꯥꯠꯄꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯨꯟ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯔꯨꯟ ꯑꯁꯤꯁꯨ ꯃꯍꯥꯛꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯝꯁꯥꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯐꯝ ꯀꯌꯥ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯐꯥꯎꯕ ꯑꯣꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯦꯗꯚꯥꯏꯖꯔꯒꯤ ꯊꯧ ꯄꯨꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯖꯜꯖꯤꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕꯝꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯅꯦꯜꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯑꯩꯒꯤ ꯃꯊꯪꯗ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯀꯦꯕꯤ ꯋꯥꯍꯦꯡꯕꯝ ꯂꯩ ꯑꯗꯨꯒ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯇꯅ ꯑꯩꯈꯣꯏꯒꯤ ꯕꯣꯅꯤꯁꯟ ꯑꯀꯣꯏꯁꯝ ꯑꯗꯨꯒ ꯋꯨꯃꯦꯟꯁ ꯋꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯇꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯑꯦꯟड ꯁ꯭ꯄꯣꯔꯠꯇꯅ ꯔꯣꯃꯦꯟ ꯑꯗꯨꯒ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯗꯅ ꯑꯩꯈꯣꯏꯒꯤ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯈꯔ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯝꯁꯥꯒꯤ ꯊꯧ ꯄꯨꯔꯤ Okay, yam nuaijay. Makha tarakpasi Rambow aina hangjaningbasi Rambow Bangalore Manipur Students Association na miyamgidamagta mateng pangbasi ikoi Bangalore da khakta natana Manipur da mateng pangne haibagi ikoi pau tajai haitare ikoi masigi matang da su karino kamai tawbono Bangalore khakta natana Manipur da su ikoi bangsa na mateng pangbagi sugumbagi activities miyam ama leiramasi yamna thajadana kari haitare ko asi masu kamai tawbono haibagi miyamda khakta tambiyo ꯑꯩ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯀ꯭ꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯁꯤ ꯈꯔ ꯃꯈꯩ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯅꯣꯏꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯈꯨꯗꯤꯡꯃꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯥꯗꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯔꯤꯁꯣꯔꯁꯁꯦ ꯊꯥꯗꯔꯤꯅꯣ ꯃꯥꯡꯍꯜꯂꯤꯅꯣ ꯃꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀ꯭ꯋꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀ꯭ꯋꯦꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯧꯖꯕꯗꯤ ꯂꯩꯖꯗꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅꯁꯨ ꯃꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝ ꯀꯌా ꯑꯃ ꯆꯠꯊꯩ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯦꯡ ꯆꯥꯛ ꯌꯦꯟꯕ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯦꯀꯣꯃꯣꯗꯦꯁꯟꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯌꯦꯟꯗꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯋꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯌꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯨꯗꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯐꯪꯗ꯭ꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯌꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯁꯤꯡꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯗꯅ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯑꯁꯤ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯕꯝꯁꯥ ꯈꯛꯇꯪꯅ ꯑꯩꯈꯣꯏ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯕ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯃꯇꯦꯡ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯈꯟꯒꯠꯆꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯝꯁꯥꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯕꯝꯁꯥꯒꯤ ꯃꯇꯦꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡꯁꯦ ꯄꯤꯈꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯕꯝꯁꯥꯅ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯕꯁꯤꯡꯅ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯆꯦꯡ ꯄꯤꯕꯃꯛꯇꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯤꯕꯃꯛꯇꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯗꯤꯚꯥꯏꯠ ꯇꯧꯕꯤꯔꯒ ꯌꯦꯟꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯝꯁꯥꯅ ꯇꯧꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕ ꯃꯔꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯒ ꯑꯣꯏꯗꯣꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯎꯕꯤꯗ꯭ꯔꯕ
adagi Hoi hoi hoi. mayam sing maikai dagi su ubidra ba sugumba wabadi waraba mioi khangalaga haitare ne ko asugumba mioi sing khangalaga pibne ba ko damsana piri mateng si ko okay makata bi akoi mani mioi taramu akoina tumaina khangacharaga akoigi mateng pangjaki akoina su makoibu makata na mateng pangna bagi dama akoigi website sing da thadok saki mari leina ba media gi mioi sing da tak saki aduga makata na mateng phangbagi pawsu aduma laki asi akoigi bangsa da di asi success ni makata na su asi umba tho akoigi koi thoram sing asi makata na koi duma paikhat khini adubu akoina ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯤꯡꯂꯒꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯖꯩ soidana maki ileicha chingna pamsabu mating pangbirako isanu support tawbirako oisanu maramdi karigino hai matamda Bangalore Manipur Students Association hairiba association asina Bangalore da leiba Manipuri khak natana ekoigi iramdam masida leiba wabadigi waraba kam teng waraba mating lofam khangdana wana leiba miyoising asida su mateng tibiram haibasi matidegi hena nungaiba masidegi hena thagap nai goga ofam ama leitre loishalakpasi rambo aina hangjaningbasi aroiba oina hangjaningbasi corona virus covid-19 na maram oiduna epum khudima kasi hauji awaba kaya mayoknari haibatai ko haiba laina laichet asibu thenabada kari kari tawba mathau tai haibadu rambo ge wakalon kari leibage haidu tambi Thank you. ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯖꯔꯒꯗꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯃꯇꯝ ꯅꯥꯏꯅ ꯍꯥꯝꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯤꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯥꯏ ꯑꯍꯥꯟꯕ ꯄꯣꯏꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗꯒꯤ ꯁ꯭ꯇꯥꯟꯗꯔꯗ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯗꯨꯅ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯏ ꯁꯤꯒꯨꯝꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯁꯦꯡꯅ ꯒ꯭ꯔꯤꯟ ꯖꯣꯟ ꯂꯩꯔꯝꯃꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯍꯟꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯃ ꯑꯅꯤꯅ ꯅꯥꯔꯝꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯒ꯭ꯔꯤꯟ ꯖꯣꯟ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏ ꯄꯨꯕꯤꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥ ꯃꯁꯥꯒꯤꯗ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇ ꯊꯣꯛꯆꯜꯂꯛꯄ ꯂꯣꯟꯅ ꯆꯦꯟꯊꯣꯛꯑꯝꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯃꯈꯣꯏꯁꯤ ꯇ꯭ꯔꯦꯟꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯃꯛꯇꯕꯨ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯈꯥꯝꯃꯤꯉꯩ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯀꯨꯝꯊꯗꯅ ꯂꯣꯀꯦꯜꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯟꯗꯨꯅ ꯈꯥꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯂꯣꯀꯦꯜꯗ ꯂꯩꯔꯝꯃꯤꯕ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯂꯧꯅꯔꯛꯄꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯁ꯭ꯇꯥꯟꯗꯔꯗ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯍꯟꯖꯅꯤꯡꯉꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯏꯟꯠꯁꯤ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯤ ꯊꯦꯡꯛ ꯌꯨ okay yam nungaijay rambo yamna fadhaba wafam thambiri adu ngasigi matam sina yasalaktabana maram moiduna ngasigi damaktadi yengbiraba pumnamak matam gi paudam the voice of peoples na samboksawa aikoigi thoram ngasigi oinadi matang aswaida loisinjage program thoram asi loisindringai mamangda aikoigi matam gi paudam voice of the people thariba thoram asi aikoigi Facebook page matam gi paudam loina na aikoigi YouTube channel matam gi paudam bu support tawbiyu amasung aikoigi program asi bu makha tana hena chokutpa adugumba program ama ohenbiyu haina viewers singa thamjari loina na aikoigi ngasigi asigumlaba thoram asida Rambow Lourembam na chillaba matam kaithokiduna
Matam Matamgi Paodam Voice of the People haiba thorum masibu saruk yabibigi damakta aroibada amuk hanu sudhagatchari Rambo yam nuaijai yam thagachtari aikoigi Voice of People's ki maikaidagi hanu thagata pokusai ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯑꯁꯤꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯎꯗꯝ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯦꯡꯛ ꯌꯨ thagachtari pumnamakpu ngasi yoinadi matang asida thaurom asi loisinjari Buduna laksage matam matamgi thokpa thaudok wathok singi pau andam masigi saknairaba miyoi singi mapau buduna laksage meeting taduna lebiu adomgi damak matamgi paudok puthok jaba Voice of the Peoples kaiminasi mathangi episode damak. Thank you. Thank you.